Hare Krishna Isnaumyam YouTube channel le leibiriba Isnaumyam punangpu Mongol natana welcome to jari Isnaumyam punangpu puram jari ngasi asi September gi tang taraga mathoi sagon se nimit ki video ma pudu lakjage Isnaumyam aduna aina pujaka to purok asi sum kasar lamdam hai tare aina chatsari basi aigi iramdam khundagina Kasar Joypur hariba mafam adugani aina chatsariba sorada si hariba Joypur lamsang chakadoba mafam sing asi ai sum miyamda ai miyang tahanjage aduna aigi channel bu yengbirba chinaw miyamna like share subscribe tobiu haiba phamna thamjage ado aina ngasi chatsari sichu aigi yamba isai sakba mingona palabada yamba ranabir yamba matengdagi ai nam somasi car tonga chapa phangjare asiga koi yamba leire Yamba gari thauri aduna yambana gari haitare makina car leiba ko aduna dum chatle ado isino myam hoji aina chachari basi gondhori ko haiba mafam do jawre ai mamang chattasu myam da miyang tanjakhare gondhori haiba mafam si matam amada jamna danger oramimi turning am kunaram ponte numidhang pung terem khani pan tari chappa kinarami Hojik ki jam nungai free da pura asom dai na som makok den maton se loina una re sinaw me ado aduna nusire bai sinaw me aina video si sum kari haitare lambel gi phajaba bios ami su kana gumba khangdaba mioi singna khangnaba haidana aina sum lambi gi kaino se sum takcha bani asu aina chali se gondori aiba gondi se lalaga kasar sangom sumbi Sirba ka haiba sirba haiba khunje kasaram chaure sirba mamang laikai sara konthol laikai awang laikai maning laikai haidana mayam ama lei ko madul lan thogani khogi polarpul phangado polarpul jawdinga siga ramina hospital aina ama su leiye polarpul dagi chungting chakhraga khogi Nehru College da Nehru College phangani madugedi urabin hariba khun maitai khun Yama tai kasar da mai tai kun yam tai urabin si lalaga kasar kamaranga kogi kasar bijoy gobinda ka hariba awapali ka hariba mafam du loina phangadom madu phangaga ni Joypur jawgodop se Joypur hari se hek jawti mai tai khulak jawti da Joypur bajar lamdong ahum phangbam le lamdong ahum phangba se jelom da chaki ba kharon chaki sina Horinogor kaina Maduga su maitai kun leidi kari no hairu kaubu kaure aduga di aina chakatosina awang oi thangmoram da hai ga drumni Joypur lambi se ado horen matang ai sum miyam da jinghan jarake aduna nusiraba isnaw miyam akoina pariba channel si jamna nungaiba amasung jam chakthokningai ni maramati ngasi channel lama paijaraga media da miyam da miyang tahanba ngamba gaise jamna chawraba quality amani masi Sinaw mayam aduna ma ki ngamjaba miyam da miyang tahanjaba media miyang tahanba gaise masi aidi yamna thagali haninga letana thagali ko aduna media haiba city udaba khangdaba kana su leite aduna nusiraba sinaw singna channel si use to biba matamda masi miyam na waru biganu use to matamda phajaba video phajaba lawba jaba Hek ubada lausan bajaba madugumba video do sum sembiu akoi su miyam thangalapda lawba jaba kaya laujage akoina khangjaba kaya le su miyam da share tokjage ko aduga kanagumba mi yamgi video kanoda piri maidana ko nusi ba wahi wata sum thambiu karigumba mioi bai ba se sohei da balaite ngangai da balaite taingban mioi bai se loina soinari bangtani aduna wahiba nusiba wahina inaugido ilungogido aduga wahido kitang nungaitre ingo madona chungthokpiro haiba wahi wata asumaina thamba aikoi maitai machama oibagi ko aduna sinaw myam matang sum jenghanjarake ai hojik sirba lan thore ko sinaw hojik rabok haiba khunro jawre ko khundoni moise Mang di kun tay atay mapan le si nong mapan le chang pa army kanggu sigal lam low na ano ba ni
खुन मैते यामना तानरे स्वाइसे आर्मी ऑफिसर ग मैम सुलैनरी असिगी राबो सिगी खितंग चखलगनी अखोगी नेहरू कॉलेज कसा नेहरू कॉलेज फंगदोबसे अदुना हजिति मी याम तारे अदुना हां दि लंबिल से फलमदे हजिति लंबिल से लोइना फारे असे राबो मैते मतनी स्नो मैम ओइ जेता ओइदना हेलेको असाइसे से राबो मैते मतनी साइसे स्नो मैम असे थोंग से लामगन नेहरू कॉलेज खरगम मिसामी हुबो फंगे स्नो मैम सिगी थोंग से लानबगा से लेरे से जे लोमदा से नेहरू कॉलेज सिगा लेरे स्नो मैम मागी बाउंड्री नि वाल खारी से सिगा ले हौरा नेहरू कॉलेज असिगागी कितंग चलगा ललांग हारिबा मैते खुनदो अदुगिसु असिगी आइना होइछि चलि लंबी सिगी जेट थांबद लंबी लु चंगी आरा आंगां नुपि मसाम ले पिचे असिगी हाइजंग किचन ललांग कासा ललांग को असिगी नुपि मसाम ले पे सिगी जेट थांब चंगी दो मी ललांग मतम मदा मणिपुर चुराचान महाराज नगा लांग लेरमो खुबम मफम खुनदो अदु ललांग कौरे सिgai चलगा उराबिन फंगनी उराबिन लोरगनी कमंखा सुम मथंग मथंग फंगनी चिनाव मैम आई मथंग मथंग सुम ख जुम जेंग हंजरके मैम कसार कमंगा जौरे को कमंगा जौरे आई कनोगी रबु अंथुगा उराबिन ये येंग हलक्त्रे असे कसार कमंगा जौरे सिगगी खितंग विजय गोविंदा फंगनी विजय गोविंदा से पेट्रोल पंप की जेट थांबदनी को सिगा कमंगा का खुन चाउरी स्नाव मैम से पेट्रोल पंप से नौना हांग पेट्रोल पंप से जेट थांबदा विजय गोविंदनी आदा मोय साइन बोर्ड थेलिसे स्नाव मैम तो से विजय गोविंद आइना से लंजके विजय गोविंदगिनी स्वाय तौतौना सुम चतना कमंगा रेल क्रॉसिंग फंगनी स्नाव मैम असिगना अवापल्ली सिगा अवापल्ली एरिया नि स्नाव मैम सिना से अवापल्ली की सिगले से गंभीर सिंह गंभीर सिंह नि से अवापल्ली नि कसादा जामना मणिपुर की मैतै निंगथौ लाख न लेरम मफम जामना लै स्नाव मैम अदो खोगी बांस कांडी की बाजार की खा पांग चंगी बलम जंगम लई गोविंदपुर राइतना कसा रूपा बारी खेवा लानबा मदुगसु खोगी तोरंग लाई काइना मदुगसु मणिपुर गोविंद मणिपुर निथौ लाक्तना गोविंदपुर न लामी हाय मदुगी वारिसु खरा ताई अदो इचनाव मैम से कमंगा लोइरे को अदो मथंग होयन जयपुर जोरम दाइता मु आई मती मसुम यामदा असे कमंगा अखोगी इसे सकपा मिंगना पंजरबदा ओजा हैटोन होगी मफम जौरे असे ओजा हैटो लोगी थुंगानी मयुमनी आदले इसिंजे जुम अहुमसे ओजा हैटो लोई जुमनी चिनाव मैम असिगना रूपोसोरी मंदिर कमंगा के रूपोसोरी मंदिर निसिना मगुन लेरबा इमानी सिगे चलगा रेल क्रॉसिंग फंगनी असे रेल क्रॉसिंग से लालगा कमंगा मैतै मयाम लई चिनाव मैम को अदो आई मते सुम मियामदा मियंग ताहंजरके असिगना इपुदो पाखंबगी बमनी चिनाव मैम अदो कार चपनिना ओइ जेट से जेंगबजे खितंग नुंगाइते चिनाव मैम दो खरा सुम खंगना बायना आइना सुम कान तौबने से रेल क्रॉसिंग से लालगा कमंगा मैतै मयाम लई सिगसु तत्पोन मतमनिना तत्पोन उसोको लेनब्रा करिनो सो अदा कम इमाई पेन सुम चटनरी लबुरुम चिंग ले काय काय ना ले कमंगा चिंग ले काय काय ना को अदो तंग सुम येंगमिनसे सिनाव मैम जयपुर जौरे जयपुर ब्लॉक जयपुर पुलिस स्टेशन जौरे असोंदना ओइदना फॉरेस्ट ऑफिस ले सिगना फॉरेस्ट ऑफिस ले सिगना पुलिस स्टेशन नि जयपुर की जयपुर पुलिस स्टेशन सिगले रे सिगे चलगा सिगसु जयपुर की पुलिस स्टेशन मनाक सिगसु मैतै
ꯌꯨꯝ ꯈꯔ ꯂꯩ ꯃꯥꯜꯂꯦ ꯑꯩꯅ ꯎꯖꯕꯗ ꯃꯔꯛ ꯃꯔꯛꯇ ꯆꯠꯄꯗ ꯁꯨꯝ ꯎꯕ ꯐꯪꯉꯤ ꯁꯤꯒꯩ ꯆꯠꯂꯒ ꯖꯣꯏꯄꯨꯔ ꯕꯖꯥꯔ ꯌꯧꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯖꯣꯏꯄꯨꯔ ꯕꯖꯥꯔꯒ ꯃꯩꯇꯩ ꯈꯨꯜꯂꯛ ꯆꯪꯕꯗ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯥꯗꯥꯁꯦ ꯈꯤꯇꯪ ꯁꯨꯝ ꯆꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯆꯤꯟꯁꯦ ꯄꯩꯅ ꯉꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯖꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯌꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯁꯥꯗꯥꯁꯨ ꯎꯝꯕꯅꯦ ꯆꯤꯟꯁꯦ ꯄꯩꯂꯞ ꯇꯧꯕꯗꯣ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯗꯥ ꯎꯝꯗꯕꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯁꯥꯗꯥ ꯎꯝꯗꯕꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯑꯗꯣ ꯁꯥꯗꯥ ꯎꯝꯗꯕꯤꯗ ꯚꯤꯗꯤꯑꯣ ꯂꯧꯕꯅꯤꯅ ꯃꯌꯥꯝ ꯌꯦꯡꯕꯒ ꯁꯠ ꯂꯥꯏꯛ ꯇꯧꯁꯟꯗꯅ ꯁꯠ ꯀꯣꯃꯦꯟ ꯇꯧꯁꯟꯗꯅꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯗꯨꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯀꯣꯃꯦꯟ ꯑꯁꯤ ꯑꯩ ꯍꯟꯕ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗꯦ ꯉꯁꯥꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯄ ꯊꯕꯛ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯃꯐꯝꯗꯨꯅ ꯅꯦꯠꯀ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯟꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯕ ꯃꯇꯝꯗ ꯁꯨꯝ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯅ ꯋꯥꯔꯧꯗꯅꯕꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯁꯤ ꯖꯣꯏꯄꯨꯔ ꯕꯖꯥꯔ ꯌꯧꯒꯗꯧꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯦ ꯖꯣꯏꯄꯨꯔ ꯒꯥꯏꯁꯦ ꯆꯥꯎꯕ ꯀ꯭ꯋꯥꯔꯤ ꯅꯨꯡꯒꯤ ꯂꯩꯔꯤꯃꯤ ꯍꯥꯐ꯭ꯂꯣꯡ ꯃꯤꯖꯣꯔꯥꯝꯒ ꯊꯥꯔꯤꯃꯤ ꯇ꯭ꯔꯦꯟꯗ ꯄꯨꯔꯤꯃꯤ ꯅꯨꯡ ꯑꯗꯩꯗꯤ ꯋꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯃꯐꯝꯅꯤ ꯖꯣꯏꯄꯨꯔ ꯍꯣꯔꯤꯅꯒꯣꯔꯒ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏ ꯍꯣꯔꯤꯅꯒꯣꯔꯗꯗꯤ ꯃꯣꯏ ꯀꯨꯝꯚꯣ ꯕꯖꯥꯔ ꯒꯥꯏꯗꯣ ꯑꯗꯨꯝ ꯆꯠꯂꯦ ꯃꯣꯏꯗꯤ ꯕꯖꯥꯔ ꯀꯨꯝꯚ ꯕꯖꯥꯔ ꯅꯛꯑꯦ ꯍꯥꯏꯌꯦꯕ ꯒꯥꯔꯤ ꯆꯠꯄꯗ ꯀꯨꯝꯚ ꯕꯖꯥꯔ ꯑꯁ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯥꯏꯒ ꯁꯥꯟꯅꯔꯝꯃꯤꯌꯦ ꯂꯥꯏ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯥꯏ ꯂꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯅꯠꯇꯦ ꯁꯥꯔꯤꯁꯤꯡꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯧꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯈꯤꯗꯅ ꯇꯔꯄꯣꯟ ꯉꯁꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯜꯂꯦ ꯑꯗꯨꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯒꯤꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯔꯒ ꯂꯛꯈꯤ ꯄꯨꯖꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯖꯣꯏꯄꯨꯔ ꯂꯝꯗꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯇꯤꯟꯃꯨꯈꯤ ꯍꯥꯏ ꯑꯗꯣ ꯂꯝꯗꯣꯡ ꯑꯍꯨꯝ ꯐꯥꯡꯕꯁꯤꯒꯤ ꯌꯦꯡꯉꯤꯁꯤ ꯁꯣꯅꯤ ꯃꯟꯗꯤꯔꯁꯤꯒꯤ ꯖꯦꯠ ꯊꯪꯕꯁꯦ ꯑꯁꯤ ꯍꯣꯔꯤꯅꯒꯣꯔ ꯆꯠꯈꯤꯗꯧꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯍꯣꯔꯤꯅꯒꯣꯔꯅꯤ ꯁꯤ ꯆꯨꯡꯇꯤꯡ ꯁꯤ ꯆꯠꯀꯗꯧꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯒꯥꯔꯤ ꯊꯣꯛꯂꯛꯏꯁꯦ ꯀꯔꯤ ꯀꯧꯕꯁꯨ ꯇꯨꯛꯇꯨꯀꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤ ꯃꯥꯔꯨꯇꯤ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯑꯁꯤꯅꯤ ꯖꯣꯏꯄꯨꯔ ꯆꯪꯒꯗꯧꯕꯅꯤ ꯁꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯒꯩ ꯃꯣꯏ ꯑꯣꯇꯣ ꯏꯁꯇꯦꯟꯅꯤ ꯖꯣꯏꯄꯨꯔꯒꯤ ꯍꯥꯏꯗꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯟ ꯆꯪꯕꯒꯤ ꯑꯣꯇꯣ ꯏꯁꯇꯦꯟ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝ ꯇꯥꯅꯤꯡ ꯆꯠꯂꯒ ꯖꯣꯏꯄꯨꯔ ꯐꯪꯒꯗꯧꯅꯤ ꯑꯗꯨ ꯃꯩꯇꯩ ꯈꯨꯜꯂꯛ ꯌꯧꯔꯒ ꯃꯈꯥ ꯂꯧꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯖꯣꯏꯄꯨꯔꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯈꯨꯟ ꯆꯪꯕ ꯂꯤꯁꯤꯡꯕ ꯌꯦꯡꯍꯟꯒꯦ ꯀꯣ ꯑꯥꯗ ꯀꯥꯔ ꯑꯃ ꯂꯥꯛꯏꯁꯦ ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅ ꯖꯣꯏꯄꯨꯔ ꯍꯦꯜꯊ ꯁꯦꯟꯇꯔ ꯃꯁꯤꯒ ꯂꯩ ꯖꯣꯏꯄꯨꯔ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤ ꯃꯅꯥꯛꯇ ꯄꯣꯁ ꯑꯣꯐꯤꯁ ꯑꯃ ꯐꯪꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯁ ꯑꯣꯐꯤꯁꯁꯤ ꯈꯤꯇꯪ ꯆꯪꯉꯒ ꯖꯦꯠ ꯊꯪꯕꯗ ꯍꯥꯏꯒꯗꯧꯕꯅꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯟ ꯆꯪꯐꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥम ꯃꯁꯤ ꯀꯥꯎꯕꯤꯅꯨ ꯑꯣꯏ ꯊꯪꯕꯗ ꯀꯣꯂꯦꯖ ꯑꯃ ꯂꯩꯔꯦ ꯖꯦꯠꯇ ꯁꯤ ꯖꯦꯠꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯕꯤꯔꯣꯀꯣ ꯁꯤ ꯑꯣꯏ ꯊꯪꯕꯗ ꯀꯩꯅꯣ ꯂꯩꯔꯦ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯩꯔꯦ ꯖꯦꯠ ꯊꯪꯕꯗ ꯍꯥꯏꯒꯗꯧꯅꯤꯁꯦ ꯑꯁꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯟ ꯆꯪꯐꯝꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯂꯝꯕꯤꯁꯦ ꯃꯇꯦꯛ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯃꯩꯇꯩ ꯈꯨꯟ ꯍꯥꯏꯁꯤꯇꯕꯨ ꯈꯔ ꯃꯅꯨꯡ ꯆꯪꯒꯜꯂꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯃꯩꯇꯩꯗ ꯅꯠꯇꯦꯗ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯆꯪꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯏꯗ ꯑꯩꯈꯣꯏꯇꯅ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯈꯪꯍꯧꯗꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏ ꯃꯩꯇꯩ ꯑꯍꯟꯁꯤꯡꯁꯤꯅ ꯃꯅꯨꯡꯗ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯕ ꯇꯨꯔꯦꯟ ꯅꯛꯄ ꯍꯤꯡꯒꯣꯜ ꯁꯪꯕꯜ ꯃꯔꯥꯡ ꯀꯥꯏꯕ ꯃꯁꯤꯒ ꯀꯜꯂꯒ ꯀꯣꯊꯣꯛꯑꯒ ꯀꯣꯟꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯀꯣ ꯑꯗꯨꯅ ꯃꯩꯇꯩꯁꯤꯅ ꯈꯔ ꯃꯅꯨꯡ ꯆꯪꯉꯦ ꯑꯗꯨ ꯃꯩꯇꯩꯗ ꯅꯠꯇꯦ ꯃꯁꯤ ꯃꯤꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯨꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯁꯦ ꯖꯣꯏꯄꯨꯔ ꯂꯝꯕꯦꯜꯅꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯅꯤ ꯂꯥꯛꯏꯁꯦ ꯑꯁꯤꯒꯤ ꯖꯣꯏꯄꯨꯔꯗꯒꯤꯅꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯣꯏꯄꯨꯔ ꯁꯤꯕꯁꯊꯥꯟ ꯀꯥꯏꯅ ꯆꯠꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯃꯇꯝꯅꯤꯅ ꯑꯣꯇꯣꯁꯤꯡꯁꯦ ꯄꯤꯛ ꯊꯜꯂꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯅ ꯑꯁꯤ ꯊꯣꯡꯁꯤꯁꯨ ꯁꯥꯕ ꯂꯣꯏ ꯅꯧꯅ ꯁꯥꯔꯤꯕ ꯁꯤ ꯊꯣꯡꯁꯦ
ꯍꯥꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤꯗꯅ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯟ ꯍꯧꯔꯦ ꯁꯤꯁꯦ ꯁꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯟꯅꯤ ꯑꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯇꯔꯅꯤꯡꯁꯤꯒ ꯃꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯟ ꯌꯨꯝ 10ꯃꯨꯛ ꯂꯩ ꯃꯗꯨ ꯂꯥꯡꯈꯠꯂꯒꯗꯤ ꯃꯩꯇꯩ ꯑꯃꯇ ꯍꯧꯔꯦ ꯑꯁꯤ ꯑꯣꯏꯖꯦꯠ ꯂꯣꯏꯅ ꯖꯣꯏꯄꯨꯔꯁꯨ ꯃꯇꯝꯗ ꯑꯐꯥꯎꯕ ꯑꯣꯖꯥꯁꯤꯡ ꯂꯩꯔꯝꯃꯤ ꯃꯤꯡ ꯄꯟꯖꯕꯗ ꯗꯨꯍꯥꯔꯥ ꯃꯁꯛ ꯃꯇꯧ ꯐꯪꯖꯕ ꯑꯣꯖꯥ ꯀꯤꯔꯤꯇꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯎꯖꯍꯧꯔꯤ ꯑꯉꯥꯡ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯩ ꯇꯝꯖꯗ꯭ꯔꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯀꯤꯔꯤꯇꯤ ꯍꯥꯏꯁꯦ ꯃꯈꯠꯖꯥꯏꯒ ꯇꯉꯥꯡꯉꯗꯅ ꯋꯥꯡ ꯆꯥꯎꯗꯅ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯀꯤꯔꯤꯇꯤꯒ ꯍꯥꯏꯔꯤꯕꯗꯣ ꯑꯁꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯑꯁꯤ ꯃꯇꯦꯛ ꯑꯃ ꯃꯩꯇꯩ ꯄꯥꯡꯒꯟ ꯈꯔ ꯇꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯩꯇꯩ ꯄꯥꯡꯒꯟꯁꯦ ꯂꯥꯡꯈꯠꯄꯒ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯃꯩꯇꯩ ꯍꯧꯔꯅꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯄꯤꯁ ꯇꯧꯈꯔꯦ ꯖꯣꯏꯄꯨꯔ ꯆꯥꯎꯈꯠꯈꯔꯦ ꯍꯤꯡꯒꯣꯜ ꯁꯪꯒꯣꯜꯁꯨ ꯃꯔꯥꯡ ꯀꯥꯏ ꯖꯣꯏꯄꯨꯔ ꯀꯃꯪꯘꯥ ꯔꯨꯄꯥꯕꯥꯔꯤꯠ ꯁꯤꯈꯩꯅꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯦ ꯐꯖꯕꯅꯤ ꯑꯣꯏꯖꯦꯁꯤ ꯂꯧꯃꯛꯇ ꯂꯧꯁꯨ ꯌꯥꯝ ꯐꯖꯩ ꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯃꯇꯝꯅꯤꯅꯀꯣ ꯑꯁꯤꯒꯤ ꯃꯩꯇꯩ ꯍꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯩ ꯁꯨꯝ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯖꯣꯏꯄꯨꯔ ꯃꯣꯏꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯣ ꯍꯣꯏ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯑꯩ ꯁꯨꯝ ꯃꯇꯥ ꯆꯥꯔꯒꯗꯤ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯖꯣꯏꯄꯨꯔꯒꯤ ꯂꯧꯕꯨꯛꯅꯤꯁꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯩꯇꯩ ꯑꯗꯨꯝ ꯍꯧꯕꯁꯤꯅ ꯃꯔꯛꯇ ꯃꯣꯏ ꯕꯣꯔꯃꯣꯟ ꯀꯁꯥꯔꯤ ꯈꯔꯁꯨ ꯑꯁꯨꯝ ꯂꯩ ꯏꯆꯤꯟ ꯃꯌꯥꯝ ꯍꯨꯏ ꯍꯥꯏꯕ ꯁꯥꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯦ ꯒꯥꯔꯤ ꯍꯣꯔꯣꯟ ꯄꯤꯔꯤ ꯀꯥꯏꯅ ꯊꯣꯛꯄꯣꯟꯇꯦ ꯃꯌꯥꯏꯗꯁꯨ ꯃꯃꯩ ꯍꯥꯏꯔ ꯀꯨꯟ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅꯤ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯁꯨ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯁꯤꯁꯨ ꯁꯤ ꯖꯣꯏꯄꯨꯔ ꯌꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯑꯗꯨꯝ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯀꯟꯕ ꯃꯐꯝꯁꯨ ꯂꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯀꯟꯕ ꯃꯐꯝ ꯌꯧꯔꯦ ꯑꯗꯣ ꯃꯣꯏ ꯊꯣꯡꯅꯔꯝꯃꯦ ꯁꯣꯝꯗ ꯒꯧꯔꯥꯡꯒ ꯄ꯭ꯔꯣꯐꯨꯁꯟ ꯂꯩꯔꯦ ꯁ꯭ꯔꯤꯃꯗ ꯚꯥꯒꯋꯠ ꯄꯥꯊ ꯇꯧꯕꯒꯤꯁꯨ ꯁꯣꯝꯗ ꯂꯩꯔꯦ ꯑꯁꯣꯝꯗ ꯃꯥꯒꯤ ꯁꯩꯖꯥ ꯑꯁꯣꯝ ꯂꯩꯔꯦ ꯑꯁꯤꯅ ꯑꯌꯨꯛꯀꯤ ꯁꯣꯟꯕ ꯍꯥꯏꯗꯣ ꯁꯣꯟꯕ ꯍꯧꯔꯦ ꯍꯥꯏꯗꯣ ꯁꯣꯜꯂꯒ ꯁꯨꯀ꯭ꯔꯤꯅꯥꯅ 12ꯗ ꯇꯤꯟꯒꯗꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯣꯝꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ